Timor Da Mbbs Tamningba Maheiroi Shing Damak sit manga Khaktuna Thamle HAINA Timor ge President ke Special Envoy OINA THABAK TOURIBI Climate and Environmental Activist LICYPRIYA KANGUJAM na PHONGDORAKLI LICYPRIYA KANGUJAM na press ta thadorakpa cherol amana hai Timor laingak ta mahakna Manipuri Shing Damak Mbbs Tamningba sit khara pibinaba hangatlubadagi khudongchaba ase pirakhibani Timor Da Mbbs Tamba haibasi India ki University amagi makhada Tambaga pangkhakni Timor da so India da chatnariba syllabus amasong curriculum sing adu chap manana chatnari amate mafam asida Mbbs tambagi fee ase India ga yengnabada aduki matik tari khudongchaba se NEET examination da mai paklaba Maheiroi Shing na lawba yagani akuppa marol gidamak mahaki contact number 6009059349 dage khangba yagani khudongchaba se lawhongnabage aroiba numit tha sige tarani thoini hairi Cherolasina Makhatana Hai, Hokiba September, the LICYPRIYA Timor da Chatpada Laibak Aduki President Dr. Jose Ramos Horta Amasong Timor ge Union Education Minister da Manipuri Shing Damak Mbbs Tamningba sit tara khakpiu haina hangatke. Madugi matungina Manipur Gidamak sit manga Khaktuna Thamle haina ngarang pau pirakhibani hairi. Academic session asi lakliba December dagi hogadabana maram oiraga admission tobagi matam ase yamna tena pirakpani session asi da mahai tamgadaba Maheiroi Shing housing counseling chathari Manipur dagi khallaba Maheiroi Shing atushu New Delhi da leipa Timor ki embassy da counseling togani khudongchaba asigidamak Timor da laingakpu ngamkhai leitana thagatli amate khongthang asina India amasong Timor anigi marakta lainariba mari asi hena chechil halagani hainasu cherolasina makhatana phongdorakli